Houjik thokliba irang asina maram oiraga Moirang AC gi manungda hangba tonganba relief camp singda leiramba Churachandpur gi imung chamak sumna ani gi Meeoi chamriga humpu Kwakta gi Sericulture Training Institute ta leingak nouna renovation toukhiba Kwakta Amadi Pre Fabricated Home da Hongjinduna leiba Houkhre Houkhre tang tarani thoida imung chamak sumna ani Pre Fabricated Home da Hongjinba du leingak ki maike gi gas set pressure cooker khabai chegap yauna chakhong gi changda ba polam khara Piraga Hongjin Hankibani adubo leingak ki maike dagi inmate singda fanghangani haina thajaba pikiba kharadi ngasi su phangdana leiri Sericulture Training Institute asida Hongjinlakiba numit adugi matungda inmate kharadi mompak amadi yamna paba blanket phangba yaunakre loinana numit tara ni gi oina chana thaknaba polam sing leingak ki maike dagi phanghanduna lakli hauji inmate singna thengna hori ba khudong chada ba kharadi ningtham matam yorokpasida supnaba athaba phi amadi mompak leitaba amadi kangtho leitabagi leimaida thaduna tumbadagi ingduna lok lai hau tawba yauna hori mafam aduda medical gi khudong chaba so amata phanghaudri loinana angang singi school chanaba gari leitaba angang kharadi school chattana lehori adubu pre fabricated home da leiba imung mari manga lanai paisa khaina duna fi sunaba detergent powder saduna leiramba su thengnaraki hiramasida tom tv na hak thengnana inmate singa unabada makhoi na thamlakpo wafam sing puna taminasi akoina sarap sajari se government na di pirakpa laitri aduga koi imung manga trokha koina araiba ka chaka ka khaigatnaraga sabani koina relief camp da leiringe da di koina sorok da thalaga yonba ko gari nuni lakpada yonba adagi camp da lakpa mi da khara khaigatnaraga yonba adumai tawe ido koina hujik sari sisu koi se karagumba habati koi lupigi ru haitare ko moina noisi amna smaya tawraga se thok lambi se leite de koi ga yom na chara koi sabani koi se awaba tare ko taba dubu hainingai leitere adubu government gi site gi koi leiriba awaba tariba mayam sigi koi na hadi koi gi subam namang khangda dana leiriba adagi koi ni imung manungda koi gi khudima hujik se awapa nga awapa makta lei haba koi sida aduna masi puna maksi awapa se government gi site gi khari hani Ching saksu hajiti koi du yan macham lei ado moina mi amada amamam pi haina koi mi mari leibina koi mari phangdare ado koi kano tom hajit ching je leslaktare ching je koi gi hajit se government na hajit pirami se asi mi amada atan akhet pida kunna ta khet pida numitara ni da mi amagi tawana pirame moina ado koi hajit ching je leslaktare chana sangna business saisum tawatoira che amani gen business tawatoira kamai tawdi no hatu hainimi noina koi ru phuga tampak tai ne bako jam bu phuga tampak tai ni haningi bari adu matam sina kamai handune adu matam phaba kan di haning bai wakan di lei bako jo pam yum du lamdam du dai taningi ye hori ba kan toi bai cha ma si bai kan khong chai de koi chai di Amaromda Moirang AC gi MLTA Santi gi PA Mairembam Uttam Kumar na Tom TV da phongdorakpada inmate sing asigi awat apa kaya ma leiri adubu nouna hongjinlakpada ngairi banina awat pa khudingba khudakta phanghanba ngamdabani angang singi school channa bagari thaurang tawna bo khotnari inmate sing asigi chana thakna bo polam sing numit tara ni gi oina piri inmate khudingba cheng kg mari numit tara ni gi oina piri haina makhata ki awat passing so matam pin no ko na da ko na wale mena si fam santi magi vision makhada magi ne makhada ko magi kalmi yona la aka na ko lanjenlakpa ko da victim sing si ko ida kari ma ko ma da no ko na si fam santi na wale mena ma AC da si kind of santi ko si to ko wi ba ko sa da wale become IS asi ko som da ko bayang nouna investing nouna so welfare gi yang ki swal sanction jara pani en arobada library investing malwan sida lakpi dewa separate kitchen da library sing na ekoi namet khan di ekoi yum anago hong pagi awal pa laibani aduna masi ekoi na yamna thu matam na tin na hona gani hana smana na thunre